State asigi ariba pauche ama oiriba poknafam pauche ge sana fudong ba chahi golden jubilee thoram pangthokre leingakna achumba amade afaba khongthang ama paikhatlakpada sagatpiyo achumaran thidana leingaki mathakta thina ngang saklakpa asida miyoiba kaubanina tabada wadabana te haina Chief Minister N Birena Phongdokre JN Manipur Dance Academy ge auditorium da pangthokhiba thoram aduda athoiba mithonglen oikiba CM na awaba thengnariba matamni apen pen da laigani pen da balai haiduna su pukning sonthabiganu amade politics tawbiganu lamdam asigi yelho furup sing nungsi chanana laiminana ba laingakna angamba thakta hotnari tungi mirol sing ngak senduna amade Manipuri ni haibada Chauthokna hinghauba ngamnabagi achet papandam amada leingakna thangjille border fencing khanaba akoibagi fibam kanba mayai kawa chinjak muthatnaba amade free regime movement lauthoknaba hotnariba khongthang sing ase lali hairagadi handu haibiyo landabamak oiragadi mipum khudingmakna amata oina sagatpiyo haike pongnafam pauche ge matangda palladuna pauche asibu michang mikhai naidana machangoiba paubu miyamda yohanba amadi mamutana achumba pau phongba pauche singi manungda amani haina CM na singthakhe thoramadda pongnafam pauche asibu hogdoklambada natana ihan hanba editor oina su thopuramba laikhidraba samurai latpam gopal gi photo da laikatuna ikai khumnaba utke loinana pauche asida chahi kunmanga hena mathau tawraklaba staff amadi state ki thakta mana phangkhraba pauche asige paumi singda khudol tamduna pukning thogatke thoramadda Information and Public Relations Minister Dr. Sapam Ranjan amadi lamlai AC MLA KH ibom chasu sarukyake mindset kusi struggle gi matam ne government na ikoina to jare si pandamam koi hanu ui pandamam ka koi thamne karino to koi se koi samai ta hogre koi di mang thrani ne koi di mut thrani koi gi future leitre kalmai to ne lam su leitre power da su leire roi bureaucracy su leitre financial economy su mai paira to de koi kai do si na koi pandamam ko thamjai yo adu gi pandam du tana bagi satpa struggle ne bo siti ado ikhoibu struggle marak sida pandam du ubidana criticize from the tawle akoina taliba pandam du chumbra lanbra ina hana naina biraba pandam du lalaga na hantu o habiyo pandam du chummi khanga gadi yes adu di support to biyo